ICHAO asina maram oiraga awaba mayoknariba amadi THOKLAKPA ngamdana leiramba MEEOI kayada Mateng Pangba Amadi rescue Toubagi Thabak All Manipur United Clubs Organization Amuco Amasung Manipur Students Federation na Akanba Maong Da Hotnari ngasi Amuco Amasung MSF ki apun matim amana Imphal District ki manung channel laiba wangkai yongnan leirakta rescue operations atakhi maduda chahi nauriba angang amadi lengbo otpa ngamdraba MEEOI kya evacuate tawduna saphagada mafam singda Hondoraki rescue operation adu ki saruk amo oina mid ubagi pangal yaudra amadi dialysis tawriba lengbo otpangam draba MEEOI amagi yum ising thumjilakpadagi tim maduna fashion adu mathak thangba floor da thangatpada mateng panglamki anaba adugi imung manungna mateng pangbina pa pau pirakpadagi mateng adu pangbikhibani haina su pawas na makhatari